Karigumba Ahumsuba Malemgi Lanjao Laklabadi Nuclear Weapon Soidana Sijinnarakkani Russia Karigumba Ahumsuba Malemgi Lanjao Laklabadi Nuclear Weapon Sing Soidana Sijinnaraktuna Chauna Amangata Thohannarakpa Yai Haina Russian Foreign Minister Sergei Lavrov na phongdokre mahak na makata na hai Karigumba Ukraine na nuclear khulaising lepsin na bahonraklabadi Russia na asengba khudongthiba ama mayok na ba yai haiki Amaromda Russia amadi Ukraine gi marakta chathariba lan hena kansinbaga loinana Ukraine gi President Volodymyr Zelensky na Ukraine gi Defense Force ta yauba pamba foreigner singi damak temporary visa free regime ama ayaba pikibaga loinana Russian troops singi mayokta changsiliba Ukraine gi force ta yauba pamba foreigner singi oina Ukraine da chananabagi damak visa mathau tararoi haire hinamasigi matangda Ukraine gi President Volodymyr Zelensky na phongdokhibada Russia gi mayokta Ukraine bu ngakthoknabagi damak sangsiliba lan asida foreign national sing volunteer singi oiba international brigade asida yauksinbiyu haina appeal tawkhe ningthokaba numita khuyek pikhiba official oiba pausi amada Zelensky na Ukraine gi defense force ta yauningba foreigner singi damak temporary visa free regime adu ayaba pikhibane adubu policy asina aggressor state ke citizen singni haina document adu da palliba Russian masa singde consuloi haide mamangda de United States amade European Union gi citizen singna Ukraine da changnabagi damak tha taruki oiba tamamaga loinana numit marfudrani henbage tourist visa mathau tarambane Russian occupier singi mayokta thengnariba lan asida yauduna global security kaningba foreigner khudingmakpu Ukrainian leadership ki maikaidage state asida lakpinaba amade territorial defense force asida yauksin binaba paujel piri haina Ukraine gi president na laibak aduge territorial defense ki international brigade adu lauthokladuna phongdokhe volunteer singna makoi na thengnarakpa military experience adugi akupa marul sing piduna application adu mention gadabane helmet amade body armor yauna masa ngakthokjanaba khulai sing purakpagi ayaba laigani haire Ukraine gi foreign minister Dmytro Kuleba na tweet tawduna thadorokhiba warol amada saruk yaning basingna masa gi laibak aduge Ukraine gi diplomatic mission singa pau phaunabiyu hairaduna aikhoi pulap pullaga Hitler bu maithiba pikhibane amadi Putin busu aikhoina soidana maithiba pigani haikhe amaromda US ki president Joe Biden na America ge airspace ta Russian flight singi athingba thamlagani haina phongdokre Canada amadi European Union na makoi gi airspace singda Russian aircraft ban tawbagi khongthang asida America su yauragani hairaduna makata na Russia bu tongana tahanbaga loidana makoi gi economy da ahenba akanba athingba ama hapsilagani haikhe amaromda India macha amana Ukraine gi capital Kyiv ta hangdokpa sathia haina maming thonba restaurant ama langi saitheng nangba India masa singi sangjapam shelter home oide haire restaurant asige mapu aduge puksel sauraba khongthang adubu maikai kayadagi thagatpa phongdoknarakhe Gujarat gi Manesh Dev chahi yangkhai gani thoi suraba India macha aduna Russia na Ukraine gi mayok ta sangsilakpa lan hena kansilakhi baga loinena Kyiv ta leiraba lal mayok nariba singi damak mahaki restaurant adu thong launa hangdoktuna thamkhiba duna mahakna miyam gi thamoibu khudum chanba ngamkhibane Sathia hairiba Indian restaurant adu Ukraine da mahi tamliba India dage lakpa mahiroi singi damak hawdokhibane restaurant adu mapungphana chalaiba ngamdringaida lan mayok nare haujikti mafam adu air strike selling amadi phongphong saraba chaklen ama pamba singi damakta su safe house ama oire haire adubu def na sigumba war situation amada kayam kuina chana thaknaba phanganba ngamgane amaromda def na Washington Post phongdokhibada lan nanglaba miyam da chana thaknaba phangaliba se mahakna ngamliba phauba chathagani haikhe def na telegram da message ama post tawraduna mahake restaurant asi lainungda leiba amade Ukraine da oiriba phibam asida asoi angam thokloidaba mafam amani haiba wahi asi sandokhe mahakna makha taraduna India dagi natraga atopa laibak singdagi lakpa marup sing aikhoi gi restaurant asi lainungda leiba amade masigi situation asida lainabagi damak safe place kaugani haikhe aikhoi na chana thangnaba sing lemna phangananaba aikhoi gi angamba changda sili langli amade aikhoi gi tawba ngambagi matungina miyamna leibiyo Ukraine ga amata oina punna lepminarasi haina mahaki message aduna makhata na phongdokhe nakal amaromda India gi Prime Minister Narendra Modi na Operation Ganga gi makhada Ukraine dagi India masa sing hondokpagi sathariba mission asida Indian Air Force
IAF su yauksindu na Ukraine da thoklokpa ngamdana panduna lariba India masasing hondokna ba khangan khrei operational ganga gi makha da sathariba Ukraine dagi India masasing hondorokpagi mission ase hena kangkhat hanana bagi damak IAF fu mission ase da yauksinna ba khangan khibane ningsingba yabade Ukraine gi airspace thingjin khibadagi Ukraine ga yumthangnariba Romania amadi Hungary gi ngamkhai dagi India masasing hondokpagi thabak haujik phawbagi oinadi private Indian carrier khaktana paikhat livane Operation Ganga flight na lan nanglaba Ukraine dagi Bharat masasing series 9 na puthorakle Operation Ganga flight ki aircraft tarana lal nanglaba Ukraine dagi Bharat masasing puthokpa leptre flight sing asina Bharat macha chani ga taraga mapan ahan bagi oina Mumbai da puthorakre ani subada chani ga yankhai taruk ahum subada chani ga nifu mari subada chama ga marfu draga nipan manga subada chani ga nifu ga mapan taruk subada chani nifu taret subada chama ga marfu ni thoi nipan subada chani ga tara taruk mapan subada chani ga taraga nipan puthorakre amaromda Life 2060 numit humni gi manung da puthorakani haina Bharat sarkar na phongdokre haujik phawbada Russia na Ukraine gi mafam kaya dagi maikai sin bathungna missile attack satharakibada miyoi 1.6 million leiba Ukraine city amada missile kapsinduna attack tawbada taruk sirei masida natana residential area sing da su attack tawbada ni sirei miyoi shamaga kuntra taruk amasu leikhidre haire haujik su Russia na maikai kaya dagi missile sijinnaduna attack tawba leptana sathare lambi sorok kaya da su nongmai kapna bagi makholna pumnin nille haire adumakpu Bharat na lan nanglaba Ukraine dagi leibak asige masasing puthokna ba leptana sathare amaromda Air Force ki C-17 kaya supi khrei oiragliba phiba masida prithvi gi leiba kaya na section na yengduna monitor tawri haina agency gi pauna haire US na Russia gi diplomat taragani thoi tanthokre US na Russia gi diplomat taragani thoi aron athup gi oiba pau laurambaga mari leinana tanthokre haina official report amagi matungin na phongdokle Russia gi diplomat taragani thoi ase US ki national security da ki bapibana maram oiraga tanthokibani haina United Nations ta spokesperson oriba Olivia Dalton phongdokle Russia gi diplomat sing tanthoknabagi thorang ase haukiba tha kaya gi mamangdagi sathaduna laklabane United Nations ta Russia gi ambassador oiba Vasily Nevenziana reporter singda phongdokiba wafam amada diplomat sing adu March 3 phawbada laiwak asi thadoktuna satkinaba wafam khangan khrei Nevenziana de United Nations ta leiba Russia gi mission da masi yengthibagi thawong ama chatharakpani haina lawe mahakna reporter singda phongdokiba wafam amada Russian diplomat sing asibu tanthorokibagi thawong ase host oiriba laibak asina United Nations ta pikiba commitment adugi niyom thugaibani haina lawe US State Department na comment launaba honabadasu phangkhide haire aroibada tabiriba pumnamakpu thagatsare